ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯆꯋꯥꯡ ꯀꯤꯅꯤꯡ ꯑꯃꯗꯤ ꯊꯣꯡꯂꯥꯡ ꯑꯇꯣꯡꯕꯒꯤ ꯆꯤꯡꯒꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯖꯥꯏꯃꯦꯡ ꯄꯥꯠꯇꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯧꯔꯛꯏ꯫ ꯑꯉꯝꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯦꯟꯊꯔꯛꯄ ꯏꯔꯤꯛ ꯏꯆꯦꯜ ꯃꯆꯥ ꯃꯆꯥ ꯑꯗꯨꯅ ꯏꯆꯦꯜ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯗꯨꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄ ꯇꯨꯔꯦꯜꯕꯨ ꯈꯣꯡꯍꯥꯝꯄꯥꯠꯇ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜꯅ ꯁꯝꯕꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯣꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯦꯟꯊꯔꯛꯏ꯫ 3rd ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯅꯣꯡꯃꯥꯏꯅꯨ ꯑꯍꯣꯡꯕꯤꯒꯤ ꯃꯆꯥ ꯑꯍꯨꯝ ꯌꯣꯏꯃꯣꯡꯕ, ꯇꯥꯎꯊꯤꯡꯃꯥꯡ ꯑꯃꯗꯤ ꯂꯥꯏꯔꯣꯛꯂꯦꯝꯕꯤꯅꯤ꯫ ꯌꯣꯏꯃꯣꯡꯕ ꯑꯃꯗꯤ ꯇꯥꯎꯊꯤꯡꯃꯥꯡ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯨꯔꯦꯜ ꯇꯧꯕ, ꯇꯨꯔꯦꯜ ꯇꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯥꯎ ꯇꯥꯎꯊꯤꯡꯃꯥꯡꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯇꯧꯏ, ꯌꯣꯏꯃꯣꯡꯕꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯒꯤꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯀꯧꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ, ꯇꯥꯎꯔꯩꯔꯣꯜ ꯂꯝꯕꯨꯕ ꯑꯃꯗꯤ ꯇꯨꯇꯦꯡꯂꯣꯟꯗ ꯄꯟꯕꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯤꯂꯣꯡꯗ ꯊꯦꯡꯅꯔꯒ ꯏꯔꯤꯜ ꯇꯨꯔꯦꯜꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯁꯜꯂꯕꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯧꯗꯨꯅ ꯏꯆꯦꯜ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯤꯂꯣꯡꯗ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯇꯧꯈꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯤ ꯑꯁꯤꯗ ꯎꯔꯤꯕ ꯀꯣꯝꯂꯥꯈꯣꯡ ꯊꯣꯡꯒꯤ ꯊꯣꯡꯈꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯇꯝ ꯈꯛꯇꯪꯗ ꯑꯅꯩꯕ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯜꯂꯤ꯫ ꯏꯀꯪ ꯊꯥ, ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯂꯣꯟꯅꯔꯛꯄ ꯃꯇꯝ, ꯐꯥꯏꯔꯦꯟ ꯊꯥ ꯑꯃꯗꯤ ꯌꯥꯎꯁꯪ ꯃꯇꯝ ꯁ꯭ꯋꯥꯏꯗꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯔꯨꯕ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯊꯧꯕꯥꯜ ꯇꯨꯔꯦꯜꯅ ꯏꯔꯣꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯆꯥꯕ ꯊꯥꯛꯂꯤꯕꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯑꯅꯩꯕ, ꯅꯩꯁꯤꯜꯂꯕ, ꯃꯣꯠꯁꯤꯜꯂꯕ ꯏꯆꯦꯜ ꯑꯗꯨꯅ ꯇꯔꯨ ꯇꯔꯨ ꯆꯦꯟꯂꯛꯄ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯁꯛ ꯏꯔꯣꯡꯗꯒꯤ ꯍꯣꯡꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯌꯥꯡ ꯇꯨꯔꯦꯜ ꯀꯧꯗꯨꯅ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯂꯤꯇꯥꯟ ꯐꯥꯎꯗꯨꯅ ꯁꯪꯀꯥꯏ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄ ꯑꯗꯨꯋꯥꯏ ꯑꯃꯗꯤ ꯊꯨꯏ, ꯔꯤꯍꯥ, ꯆꯥꯗꯣꯡꯅꯆꯤꯡꯕ ꯃꯐꯝ ꯐꯥꯎꯗꯨꯅ ꯇꯔꯨ ꯇꯔꯨ ꯆꯦꯟꯖꯔꯛꯂꯕꯁꯨ ꯍꯦꯛ ꯂꯩꯊꯔꯛꯄꯗ ꯏꯆꯦꯜ ꯑꯗꯨꯅ ꯅꯣꯡꯗꯝꯒꯤ ꯃꯅꯥꯛ, ꯇꯨꯃꯨꯈꯣꯡꯒꯤ ꯃꯅꯥꯛ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯑꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯈꯣꯟꯅꯤ ꯄꯤꯕꯤꯕ ꯇꯨꯔꯦꯜ ꯑꯣꯏꯔꯨꯕꯅ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯌꯧꯔꯛꯄꯗꯗꯤ ꯑꯅꯩꯕ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯂꯛꯄ ꯈꯛꯇꯪ ꯅꯠꯇꯅ ꯏꯔꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯤꯜꯂꯕꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯅ ꯃꯁꯥ ꯈꯛꯇꯪ ꯑꯅꯩꯕ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯔꯨꯕ ꯏꯁꯤꯡꯕꯨꯁꯨ ꯑꯅꯩꯕ ꯑꯣꯏꯍꯟꯗꯨꯅ ꯈꯣꯔꯗꯥꯛꯀꯤ ꯏꯆꯦꯜ ꯐꯥꯎꯕꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯩꯕ ꯏꯆꯦꯜ ꯑꯃ ꯑꯣꯏꯍꯧꯔꯤ꯫